Kuki khulai paibasingna faziluba nahani thadorokhrei. Kuki zona thamkhiba diman center ga Yanabadagi Naha Thadokhibani COTU. Pawasi pandam paukse dagi lokhatjabani. Kuki khulai paibasingna numit tareni rom faziluraba mitai nahani ngasi ayuk pung taruk lom tabada tekta kaidana thadorokhrei. Amaromda Kuki zo singna thamkhiba diman center ga Yanaba purakpadagi mitai nahani Thadokhibani haina COTU na phongdorokhrei. Kuki khulai paibasingna faziluraba thoi amadi thoi ngasi ayuk Committee on Tribal Unity COTU na Kangpokpi District SP amadi Assam Rifles ta khusinarakhibani tungda Imphal Police Station tamna purakhrei. Thadoroklaba nahani physical amadi medical test tawraba tungda Thobal Police ki khuthangda imung manung amadi JSC da khusinagani haire. Amaromda makhoi ani kari karamba condition da thadorokhibano haiba chapchana khangba ngamdrabaso COTU gi maikaidagi de makhoina thamkhiba demand sing center ga Yanaba purakpadagi thadokpani haina phongdorokle. Demand sing adude Imphal da leiriba Kuki zo jail inmate sing Churachandpur da transfer tauba amade Filen Mall area da police station ama hangdokpanai. Demand sing asigi matangda DGP ga anirak famina duna wari sanakhe. Tungda Yanaba purakpadagi Kuki volunteer na fazinduna thamlamba mitai naha ani Thadokhibani. Loirana Imphal dagi purakhraba Kuki zo furuki jail inmate sing sapar maina da okpani haiba wafam phongdorokhe. Nakal amaromda naha ani adu thadokpaga mari lainanna thagalakpa video footage amada COTU gi spokesperson case hidhauna phongdokhibada COTU na pikhiba thajaba dugi matunginna naha ani asi SP amadi Assam Rifles ta khusinabane Kuki zogi oina michamda khut thadi haiba adu ngasigi thokdok asina mayek senghallai. Naha ani adunasu hana sem saba manba mawongda makhoibu Kuki zo singna otnaide amade macha manaugumna nungsina thambi haiba wafam sing phongdokhe. Nakal amaromda thajaba yaba paw amagi matunginna Kuki militant singna hostage oina faziluraba naha ani thadoktrigai Sajiwa jail da leiba Kuki zo inmate taraga mathoi thadokhi haibagi paw leire. Hairiba Kuki jail inmate sing adu state asida thokliba irang asigi mamang amade irang manungda tongan ba case ta Sajiwa jail da leirakhibane makhoi court na bail pidaba chatpa yaraba ngaktani haire. Irang na maram moiraga chatpa ngamhaudabadagi makhata na jail da leirakpani haire. Makhoi taraga mathoi ngarang nongalamdai pung ani dagi ahum phawbagi manungda Kangpokpi district tamna puraba matung sapar maina police station da khusinakibani haire. Adum oinamak makhoi sing adu bail da thadoklibra natraga Churachandpur district jail da transfer tawribra haibagi chapchaba paw phangdre. Makhoi taraga mathoi gi list oigani chingnaba masu social media da saithorokle. Ningsingba yabade Thobal district tagi thoi amade thoi ba hairiba naha ani ase makhoi gi mamanaba ningombam Johnson kauba mamangda Assam Rifles na rescue tawkhraba miyoi asigi New Kaithel manbida leiba Assam Rifles ki post recruitment yawba chatminabada lambi lamangnabadagi Kuki khulai paibasingna September 13 ta fajan khibane. Makhoi ahum gi manungda Johnson de AR na rescue tawraba matung imung manungda sinarakhibane.